Incredible Story Manipur na ngasisu aigi nungsiraba viewersinggidamak 2026 da release tawkiba adventure amadi action da base tawba Shelter gi movie puduna luxury movie asina fangkiba rating khara pallabada IMDb rating da 10 gi manung da 6.1 Prime Video da 10 gi manung da 6.1 Rotten Tomatoes da 65% Google users na 65% like pikraba movie amadi fari adudi mayam movie asigi wari amadi movie asida saktam langlibi pandabi movie romdo oina mai onsilasi mayamna wari asi tadringai mamang channel asibu subscribe tawbidriba yauragadi channel asibu subscribe tawbirambasu kawbiganu wari asi aina pathorakpa matamda asoi aranjawrabasu mayamgi mafamda ngakpiu haiba wafam thamjari India gi khwaidagi thajaningai oiraba mafam amani Badjili masibu Sunny Leon amadi Nusrat Jahan na saktakli match khudimak HD quality da yengduna nungtigi ngambiu chamaga maifu % IPL bonus oina lising ahum amadi 2% extra deposit tawba khudingi fangbiu nangi journey asi hoduna Jili da ahanba deposit tawbada chamaga 50% bonus amadi homfu % reload oina lising manga fawba fangbiu Badjili Jemda lemna sanirak spin fangbiduna hapta khudingi lising 33 Chatret amadi lising amaga chamaga tara Jili free spin fangani haptagi lakliba mega slot asi manghanganu masidagi lising amaga 100% dagi hena fangbasu yari deposit tawba matamdasu yamna thuna amadi checkinba mawongda UPI natraga bank amai hekta dagi yari comment da yauriba link asida changduna ngasimak download tawbiu aduga lemna lupa 350 amasu fangbiu Film asina horakpada aikoina mi kana amata tanadaba marbumi gi mawonggumba Island ama uhalli Island asida Maiken kauba nupa ama khaktamak leirami mana leiriba adugi anakpada atopa miyoi kana amata leiramde mana leiriba mafam aduda samudragi ithaki amasung akanba nungsitki makhon nataba atopa makhol amata taba fanglamde aduga Maiken gi manakta mapu yamna ningba hui amasu leirami hapta khudingi Jesse amasung magi angkanna apikpa hi amada laktuna Maiken gi damak chana thaknaba amasung darkar oiba pochai sing adu loina porak lambi adubu Maiken nadi makhoibu adumak avoid tawnaba matam chuppada honaduna leirami makhoina lakpa matam aduda yengba fawba yenglaktabada natana thong fawba hanglamde mi maraktagi mathanda tongana leiba asi Maiken gi oinadi hainabi oibagumsu tawrami nongma Jesse amasung magi angkalna Maiken gi poching adu Thinba lakpada potsing adugi mathakta Jessina gift macha amasu thamlammi gift macha adu picture abasu Jessina di yamna magul leina amadi nungsiba amaga loina duna thanamba gift oirami madudagi potsing adu thanamlaba matungda makhoi amuk mafam asidagi hankhirami makhoina hankraba matungda Michael adu thoglaktuna makhoina thamlamba potsing adu lausinba chatlami mahakna kari amata khandabi potsing adu loina pusalami adubu Jessina thanamba gift adudi mahakna mafam aduda langthoktuna thanami mangonda gift ki darkar taramde yum manung aduda mahak numit chuppa ama phamduna yu thaklaga leirami mahakna magi table aduda chess thamduna mathanda sanarami mathangi hapta dadi Jesse amasung magi uncle-na lakpa matamda Jessina mahaki potsing adu thamlambata natana mahaki thongsu thilaklambi madudagi Maiken na sauna tholaaga potsing adu lausillaga thong adu amukhana yamna thuna lonsinnaba tawrami matam maduda Jessina magi makhong adu thong lonpham aduda thamlaga magi makhutta gift adu paiduna Maiken da asumna hanglaklambi karigino adomna nongmata hello fawwa haidribano karigi adomna matam chuppada aikhoida kari amata haidabi aikhoigi mafamdagi lapna leinabagi damak hotnaribano Jessina hangliba aduda Maiken na paukhum amata pidabi Jessigi makhong adu inthoktuna thong adu kanna lonsillambi matam aduda Jessina magi gift adu thong manak aduda thanamlaga ai nangbu kaisu kibide hairamlaga makhoigi hi adugi manakta chatlambi hida tongliba Jessigi uncle aduna yamna akanba nonglei nungsit ama lakadawre haiba asi mahakna khanglambi atiya adusu tapna adumak mamsilaklambi nungsitsu yamna kanna silaklambi samudragi ithak adusu tapna yamna kalaklambi Jessina magi hi macha adu tongduna magi uncle na leiriba manak adu younaba laami ithak aduna yamna kanbana mana hi adubu honduna lakliba nau adu tauthokhirambi mahaki uncle na nau adu khunna bohonarami adubu matam aduda
समुद्रगी इथक अदु यामना कंसिलक्पना मरम ओइरगा मखोइगी ही अदुसु मथक मखा ओलम्बी आइलैंड अदुदा माइकेनगी हुई अदुना मखोइगी थोंगी मनाक अदुदा फमदुना कप्पगी मओंगदा कन्ना कन्ना खोंगलम्बी माइकेनसु समुद्र रोमदा जेंगलुबा मतमददी तौरमलिबसिंग अदु मानसु लोइना उरम्मी मसीदगी महाक यामना थुना चेंथोरकलम्बी अदुगा माना चेंथोरकपा मतमदा जेसीना ngasai thanamba गिप अदुसु काउखिरम्बी मसीदगी माइकेन मागी ही अदु तोंगदुना यामना थुना इंजिन स्टार्ट अदु तौदुना फुल स्पीड ता लाअम्मी जेसीना इसिंग मथक अदुदा फाउगलपा मतमदा मागी मखोंग अदुदा लांग अमना अमुक पंदुना लेरम्बी असुमना लेरिंगै यामना अचौबा समुद्रगी इथक अमा लाक्तुना जेसी अदु अमुक इसिंग मनुंगदा लुपसिनखिरम्बी माइकेन खुदक अदुदा इसिंगदा चोंथरक्तुना जेसीबु लांग अदुदगी लौथोक्लगा कनबीरम्मी माइकेन जेसीगी अंकलबुसु कन्नबा तौरम्मी अदुबु ngamlamde मदुदगी माइकेना जेसीबु मागी ही अदुदा पुखलक्तुना खुदक्ता CPR पिरम्मी फना कुइना होटनरबा मतुंगदा कोना जेसी अदु मचिंदगी इसिंग कया मरोम अमा ओथोरक्तुना सोर होलक्लम्मी मसीदगी सिन असि नुमिदांग वाइरमदा जेसीना मिकअप थोलक्पदा महाक माइकेनगी फमुंगदा लेरम्मी महाकना खुदक अदुदा माइकेनदा मागी अंकनगी मरमदा हंगलम्मी मदुदगी माइकेनना तपना असेंगबा थोखिबसिंग अदु लोइना हाइरम्मी मतम मदुदा जेसी अदु यामना कपलम्बी नुमिदांग चुप्पा जेसी अदु फमुंगदा कपतुना लेरम्मी अदुगा माइकेनदी सोफादा ओइना तुमलम्मी नोंगालकपदा माइकेनना जेसीगी मखोंग अदु जेंगलम्मी जेसीगी मखोंग अदु लांगना जेसिलुबा अदुना मरम ओइरगा यामना तत्पगा लोइनना यामना सुपोमलम्मी मदुदगी जेसीना माइकेनदा करिगी नंगना पुलिस कौद्रिबनो मफम असिदा आई लई हाइबसी कनाना खंगबगे हाइना हंगलक्लम्मी अदुबु माइकेनदी माबु तुमिना पोथादुना लेइनबगी दमक हाइरम्मी अदुगा माइकेना इसिंग लौबा चटके हाइदुना तौबा मतमदा जेसीना यामना असाउबा मओंगदा असुमना हाइरई आई आइलैंड असिदगी युमदा चटपा पामी आइगी फैमिलीना आइबु सोइदना थिरमगनी हाइना हाइरम्मी अदुबु माइकेना खंगी जेसीगी ममादी सीख्रे अदुगा जेसीगी मपानदी माबु नोंगमा फाउबा उनबा लाक्ते मरम असिना हौजिक्ति जेसीगी फैमिली कना अमत्ता लेइत्रे हाइबा असि माइकेना खंगम्मी मदुदगी माइकेन मपानदा थोखिरम्मी माइकेनना मपानदा हेक थोखिबगा जेसीना फमुंग अदुदगी कुमलक्तुना माइकेनगी टेबल अदुदा करिगुंबा अमबु थिरम्मी माना असुम थिरक्पा मतमदा टेबल अदुदगी थांग मचा अमबु थेंगनरम्मी मतम अदुदा जेसीना माइकेल लाक्पगी मखोल अदु तारकलम्मी मसीदगी यामना थुना फमुंग अदुदा काखतुना थांग मचा अदु मोन मखादा लोतुना थमम्मी नुमिदांगदा जेसी अदु ममंगदा चोइरोन कया अमसु लोलक्लम्मी असुमना जेसीना तौरक्पा असिदा माइकेना करी तौरबनो हाइदुना येंगनबा चंगलक्पा मतमदा जेसी अदु यामना थुना हौगलक्तुना मागी मोन मखादा थमखिबा थांग अदु पुथोरक्तुना माइकेनदा नमलक्लम्मी मदुदगी माइकेना यामना तपना जेसीदा करी अमत खल्लुगनु नंगी हौजिकिदु मंगलानी हाइदुना हाइरम्मी अदुगा थांग पाइरिबा अदु लाले असुमना पाइगदबा नते हाइना माइकेना हाइरम्मी नुमित कयानी अमा हौखिरम्मी माइकेनसु जेसीबु सेक्शनना सेनबिरम्मी महाकना जेसीबु बाथरूमदसु थांगदुना पुबिरम्मी महाकी चानबा कया अमसु थोंबिरम्मी मदुता नतना मागी मखोंगी असोकपा अदुसु फनबगी दमक माइकेनना हिदाक कया अमा जेसीदा पिजबिरम्मी हौजिक्ति तपना तपना अदुम जेसीसु चटपा ngamlaklammi अदुगा मतम अयामबदा माइकेनगी हुई अदुगा लेमिनरम्मी माइकेनना तौरिबा मयाम अदु येंगलबा मतुंगदा मथमोइदा हराउबसु फाउजरम्मी नोंगमा नुंगथिल अमदी जेसीना माइकेनदा मागी अंकल अदु माइकेनना मतौ करमना खंगनरम्मीबनो हाइदुना हंगलक्लम्मी मदुदगी माइकेनना मखोइ अनि मतम अमदा फोर्सता यौमिनरम्मी हाइरई मतम अदुदा जेसीना हाइरम्मी अदुबु महाकी ममांगदा लेरिबा माइकेन असि मागी ममिंग फाउबा खंगदे हाइरम्मी मदुदा माइकेनना मागी ममिंग अदु जेसीगी मफमदा हाइरमदे मदुदगी जेसीना हुई अदुगी ममिंग ओइना हंगलम्मी मसीदा माइकेनना हाइरई हुई असिगिसु ममिंग अमता लेते अदुदगी जेसीना हुई अदुगी ममिंग जेक हाइना कौरक्लम्मी जेसीना चेस बोर्ड अदु लेरिबा अदु उरम्मी अदुगा माइकेनगी मफमदा नंगदी इलाइ लाइना पोरनी नंगना समु थमलिबा मफम अदु ओनरे हाइदुना हाइरई अदुबु माइकेनना करी अमता थौसादबी जेसीगी मखोंग असोकपदु ओइना येंगलक्लम्मी अदुबु माना येंगलुबा मतमदा जेसीगी मखोंग अदु इन्फेक्शन ओइरक्पा अदु उरम्मी अदुबु माइकेनना जेसीबु हॉस्पिटलदा पुबगी महुत्ता महाकना जेसीगी असोकपा अदु फनबा हिदाक लांथक पुंबा मफम असिदा लोइना पोरके हाइरम्मी
Madudagi Maiken adu magi hi adu tongduna mainland tana chatlami. Jesina magi dex aduda drawing khara leiriba adu urami. Maduda Maiken Jesse amadi Jack haibadi hui adubu yeklamliba adu urami. Madudagi Jessina leiriba drawer adu hangdoktuna yengluba matamdadi mana Maiken da pikiba gift adu hangdoktuna yaurami. Aduga atopa sin amada London da uhalai mafam asida Manafort kauba nupa amana government gi oiba meeting ama sinduna leiba adu uhalli. Mahakna mafam aduda thia surveillance program amabu silambi. Masigi program asi UK da leiriba phone amasung surveillance camera singi data sing adu khomjin bagi oirami. Manafort na asumna hairambi aikhoigi program asi sijanaduna attack kaya busu ngakthokrabani amadi yamlaba terrorist kaya amasu phaba ngamkrabani. Sin asigi matungda Manafort na Prime Minister ga unarambi. Prime Minister da recording adubu muthatuna makhoi ani deal ama taunaba hairambi. Prime Minister na Manafort pu public ki mamangda mabu magi thabaktagi lauthoknabagi damak hairambi. Prime Minister na Manafort ta nahak nangi thabakpudi yamna thawai yauna taujai adubu miyamnadi makhoigi camera sing amadi record sing adu government na yengba adu pamde. Maram aduna public miyamgi mamangda nangbu thabaktagi lauthokpa tare nangi mahutta Robert na mahut sillagani. Adubu masigi marak asida nangna mayam khanghandabi Thiagi program asi adumak makha chathagadabani hairambi. Manafort nasu PM na hairiba aduda yarami. Maikai amaromdana Scotland da Maiken asi pharmacy amada chatlambi. Mafam aduda mana surveillance camera sing aduna uhandanabagi damak yamna kanna hotnarami. Madudagi mana phigi dukandagi dress mayam leiduna camera sing adu udanaba setchillambi. Aduga mana dukal adudagi tholakpa matamda nupi khara selfie kaptuna leirami. Selfie aduda Maiken busu yaukhirami. Photo adu thia database te hek yaukibaga alert issue ama laami. Maiken asi yamna tamthiba terrorist amagi mingda mark tawduna leirami. Madudagi Robert na khudak aduda lanmi team ama tharami. Maiken na island aduda halaklaga Jesse gi makhong asokpa adu ningthijana bandage jetpirami. Mahakna Jesse da hidak amadi achapot kharasu pirambi. Maiken na Jesse da magi dress kharasu pirambi. Numidang makhoi anina karigumba khara chaduna leiringai Maiken na mapanda makhol ama taraklambi. Masidagi yamna thuna Maiken na binocular thanduna yengluba matamdadi mahakna hi khara island adu tamna lakliba adu urambi. Maiken na Jesse da bathroom da lotnaba amadi makhon amata tholaktanabagi damak hairambi. Adudagi Jesse na thang ama paiduna bathroom aduda lotpa chatlambi. Maiken su thang macha ama pairaga mapanda tholaklambi. Lanmi sing aduna hi sing adu torban aduda khamlaba matungda kumlaklambi. Aduga makhoi sing adu lighthouse tamna lakpa matamda Maiken na thauri ama kakthatuna yamna chawba nung ama jinglomdagi taraklambi. Aduga khanghaudana lang amasu taraklambi. Maduda lanmi amasu thuduna samudra manung aduda takhirami. Madudagi Maiken na yamna nganba light kaya ama on tawraklambi. Matam maduda night vision ublakpa lanmi sing adu mamit thaklambi. Adudagi makhoina night vision sing adu lauthoklambi. Amadi Maiken na cheliba adu uba matamda nongmai kaya amasu kaplaklambi. Lanmi amana Maiken bu chinglomda tanakhirambi. Maiken na maninglomdagi lanmi adubu lantern amana makokta thomtatuna flare gun aduna kapsinduna lanmi adu mai tharambi. Lanmi amasu mathakta karakpa matamda thangna thinduna inthakhirambi. Matam aduda lanmi ama yum manungda changlaklambi. Jackna changlakliba lanmi adu chongchinduna sathina attack tawrambi. Phana kanna honaraba matungda lanmi adu Jackta nongmaina kaplaklambi. Jack adu khudakta sirambi. Madudagi lanmi aduna bathroom aduda laktuna bathroom gi thong adu kanna kauduna thugairambi. Lanmi aduna Jesse dagi thang adu munduna mabu faraga mapanda puthokhirambi. Aduga garage lomda lanmi ama amuk Maiken bu thiba laambi. Lanmi aduna yamna cheksinna Maikai khudingmakta torch thanduna yengduna changlaklambi. Maduda ngasaidagi lumduna leiramba Maiken na mana semduna thamba lang ama amuk activate tawraklambi. Matam maduda mathaktagi jot ki hook ama taraklaga lanmi adugi masada lengduna pukhirambi. Lanmi adusu yamna kanna laurambi. Adudagi Maiken na lanmi adu thauri da punduna yalaga thanami. Adudagi yamna thuna Maiken asi amamba mafam amada amuk lotkhirambi.
ngayhaki matungda mafam aduda lanmi ama amuk changlaklammi Michaelna khudakta lanmi adu chongsanduna magi khulai adu munnaba tawrami makhoi ani yamna kanna phunarami Michaelna lanmi aduda yamna haina singna thangna ahumlak thilami adubu lanmi adudi hanba leitana Michaelda adumak attack tawraklami lanmi adu aduki matik yamna kanba miyoi ama oirami madudagi Michaelna magi manakta leiramba nau ama yamna thuna paikhatuna lanmi adugi makokta kanna thomdatlammi madudagi lanmi adu balance puba ngamdraduna mafam aduda turami aduga Michaelna nau adu lanmi adugi mangakta yamna kanna thinjillammi asumna tawrokpa asida lanmi adu sor honba ngamdabi mafam aduda adumak sirami adudagi Michaelna khanghaudana Jesina yamna kanna lauriba adu taraklambi masidagi sikraba lanmi aduna pairakliba nongmai adu paiduna mapanda kanna chenthorraklambi madudagi mahakna Jesibu phaduna puriba lanmi adu makhongda nongmai aduna kaplaklambi adudagi lanmi adu tuduna Jesi adubu nakanda tarambi matam maduda Michaelna aroiba oina lanmi asibusu hatkirambi masidagi Michaelna munna yengsaluba matamda lanmi amagi purita camera macha ama yauriba adu urambi mana tawriba singadu haubadagi loiba fawba record lauriba oirambi adudagi Michaelna khulai ama paikhatlaga Jesibu ngaihak ngaiduna leiramnaba hairamlaga yum manung aduda changkhirami mahakna yum manung aduda changlakpa matamda Jack adu leimaida taaduna siraga leiramliba adu thengnarambi masidagi Michaelna Jackki manakta famthaduna Jackki makok aduda nanduna Jackpu kanba ngamhodaba adugi damak mabu ngakpinabagi damak haijarambi madudagi Michaelna kanagumba amada call tawduna atappa khonjel amada ai laklagani amadi pochai kharasu yaurakani haina hairambi call adu tawba hek loibaga mahakna phone adu battery lawthoami maramdi signal amata phangdanabagi damaktani madudagi Jesse amadi Michael makhoi ani lanmi sing aduna tonglakpa hi adu tawduna island asi thadoktuna chatkhirami adubu samudra asi hojik aduki matik yamna mamlambi adum oinamak upai ama natraga upai ama tawduna mafam asidagi adumak chatkhirami matam kharagi matungda Robertna mahaki lanmi team adu maithire haiba asi khanglambi mahakna khudakta special agent ama thakhinaba hairambi aduga mahakna mahaki teamda Jesse maramdasu thijannabagi damak hairambi nong khara ngalakpa matamda Jesse amadi Michael makhoi ani port amada yauraklambi Jesse na Michael gi dress ta I kaya marom ama tairiba amadi masada sokliba sing adu urambi madudagi Jesse na Michael gi mafamda nangi asokpa aduda I thokle haiduna hairambi adubu Michael na Jesse gi mafamda yamna tapna hairaklambi ai karisu tawde aigi damak nangna karisu waganu haiduna aduga hojikti makhoi ani Lottuna city asibu phauduna chatnabagi damak thorang tawrambi aduga mafam asida leiriba surveillance camera sing asina udanabagi damak machi amada lumduna leiringai yariba gari ama mafam aduda leiramliba adu thengnarambi adubu gari asi migi gari oibana gari asida sodi yauramde masigi batungdagi Jesida Michaelna nongmai matau karamna kapkani haiba adu tambirambi amadi matam chuppada yamna checksionna leinabagi damak hairambi madudagi Michaelna mangda leiriba yum amagi manungda changduna gari so adu thirambi asumna mana tawduna leiringai asida angang amana urambi angang aduna mabu uba matamda aduki matik yamna kirambi asumna leiringai khanghaudana yum adugi manungda zumbu adu changlaktuna Michaelgi mafamda nongmai adu em tawduna leirambi adubu matam asida Jessina nupa adugi tunglomda laktuna nongmaina namlaba matungda Michaelgi asokpa sing asibu yengnabagi damak hairambi nakal amaromdana Robertki mafamda technician amana asumna hairaklambi madudi mamangda terrorist ni haina utkiba profile adu asengba natte kanagumba amana program asida basigi misak asi camera da hek ulakpaga alert warning piraknabagi damak semduna thanambani aduga court adu hojikti mathanda su chakre matang asida Robertna karigumba amadi asoiba ama yaure haiba asi khanglaklambi masidagi mahakna magi technician aduda tawriba sing asi phajana munna kupna thijannabagi damak hairambi madudagi screen da Michaelgi asengba masak adu loina thoglaklambi aduga Michael asigi data da mahak lan amada sikre haina iduna leirambi masibu uraba matungda Robertna asumna hairambi madudi kanagumba amana aikhoigi mi asi aikhoina hatnabagi damak force tawre haina hairei madudagi technician aduna Michaelgi
ꯃꯤꯁꯟ ꯐꯥꯏꯟ ꯑꯗꯨ ꯑꯣꯄꯟ ꯇꯧꯅꯕ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯕꯨ ꯀꯝꯄ꯭ꯌꯨꯇꯔ ꯑꯗꯨꯗ ꯐꯥꯏꯟ ꯑꯗꯨꯗꯤ ꯌꯥꯎꯗꯦ ꯍꯥꯏꯔꯝꯃꯤ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯁꯤꯁꯇꯦꯝ ꯑꯗꯨꯗ ꯁ꯭ꯀꯣꯠꯂꯦꯟꯗꯒꯤ 911ꯗ ꯀꯣꯜ ꯑꯃ ꯄꯥꯏꯈꯠꯂꯝꯃꯤ ꯃꯗꯨꯗ ꯅꯨꯄꯥ ꯃꯆꯥ ꯑꯃꯅ ꯀꯞꯇꯨꯅ ꯃꯥꯒꯤ ꯃꯄꯥ ꯑꯗꯨ ꯅꯨꯄꯥ ꯑꯃꯒ ꯅꯨꯄꯤ ꯑꯃꯒꯅ ꯐꯥꯕꯤꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯔꯣꯕꯥꯔꯠꯅ ꯈꯨꯗꯛꯇ ꯇꯤꯝ ꯑꯃꯒ ꯂꯣꯏꯅꯅ ꯉꯁꯥꯏꯒꯤ ꯁ꯭ꯄꯦꯁꯤꯑꯦꯜ ꯑꯦꯖꯦꯟꯠ ꯑꯗꯨꯁꯨ ꯑꯃꯨꯛ ꯊꯥꯔꯝꯃꯤ ꯃꯥꯏꯀꯩ ꯑꯃꯔꯣꯝꯗꯅ ꯃꯦꯅꯥꯐꯣꯔꯠꯅ ꯃꯥꯒꯤ ꯁꯣꯐꯋꯦꯌꯔ ꯑꯗꯨꯗꯒꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯌꯦꯡꯂꯝꯃꯤ ꯃꯥꯅ ꯔꯦꯀꯣꯔꯗꯤꯡꯁꯤꯡ ꯑꯗꯨ ꯑꯗꯨꯝ ꯆꯦꯛ ꯇꯧꯔꯨꯕ ꯃꯇꯝꯗ ꯃꯥꯏꯀꯦꯜ ꯑꯗꯨ ꯍꯤꯡꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯎꯕꯗ ꯌꯥꯝꯅ ꯑꯉꯛꯄ ꯐꯥꯎꯔꯝꯃꯤ ꯃꯗꯨꯗꯒꯤ ꯃꯍꯥꯛꯅ ꯔꯣꯕꯥꯔꯠꯅ ꯁ꯭ꯄꯦꯁꯤꯑꯦꯜ ꯑꯦꯖꯦꯟꯠ ꯑꯃꯕꯨ ꯊꯥꯈꯤꯒꯗꯧꯔꯦ ꯍꯥꯏꯕ ꯑꯁꯤ ꯈꯪꯂꯝꯃꯤ ꯃꯗꯨꯗꯒꯤ ꯃꯍꯥꯛꯅ ꯑꯦꯖꯦꯟꯠ ꯑꯗꯨꯗ ꯍꯥꯟꯅ ꯀꯣꯜ ꯇꯧꯔꯛꯂꯝꯃꯤ ꯑꯗꯨꯒ ꯑꯦꯖꯦꯟꯠ ꯑꯗꯨꯒꯤ ꯃꯐꯝꯗ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯪꯅ ꯆꯠꯀꯗꯧꯔꯤꯕ ꯑꯁꯤ ꯕ꯭ꯂꯦꯛ ꯑꯣꯄꯔꯦꯁꯟ ꯑꯃꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯪꯅ ꯏꯟꯐꯣꯔꯃꯦꯁꯟ ꯈꯨꯗꯤꯡꯃꯛ ꯑꯩꯉꯣꯟꯗ ꯈꯛꯇꯃꯛ ꯔꯤꯄꯣꯔꯠ ꯇꯧꯒꯗꯕꯅꯤ ꯍꯥꯏꯔꯝꯃꯤ ꯑꯦꯖꯦꯟꯠ ꯑꯗꯨꯁꯨ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯃꯥꯒꯤ ꯊꯕꯛ ꯇꯧꯕ ꯑꯣꯏꯕꯅ ꯀꯔꯤ ꯑꯃꯠꯇ ꯍꯥꯏꯅꯕ ꯇꯧꯗꯕꯤ ꯑꯗꯨꯃꯛ ꯌꯥꯔꯛꯂꯝꯃꯤ ꯃꯦꯅꯥꯐꯣꯔꯠꯅ ꯃꯥꯏꯀꯦꯜ ꯑꯃꯗꯤ ꯖꯦꯁꯤ ꯑꯅꯤꯃꯛꯄꯨ ꯍꯥꯠꯇꯣꯛꯈꯤꯅꯕꯒꯤꯗꯃꯛ ꯍꯥꯏꯔꯝꯃꯤ ꯑꯁꯣꯝꯗꯅ ꯌꯨꯝꯕꯨ ꯑꯗꯨꯅ ꯃꯥꯏꯀꯦꯜꯒꯤ ꯑꯁꯣꯛꯄ ꯑꯗꯨ ꯂꯥꯌꯦꯡꯕꯤꯔꯝꯃꯤ ꯃꯁꯤꯗꯒꯤ ꯃꯥꯏꯀꯦꯜꯅ ꯌꯨꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤꯅꯕ ꯇꯧꯕ ꯃꯇꯝꯗ ꯌꯨꯝ ꯑꯗꯨ ꯄꯨꯂꯤꯁꯅ ꯂꯣꯏꯅ ꯀꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ ꯌꯨꯝꯕꯨ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕ ꯄꯨꯂꯤꯁꯁꯤꯡ ꯑꯁꯤ ꯑꯩꯅ ꯀꯧꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯑꯁꯤꯗ ꯌꯨꯝꯕꯨ ꯑꯗꯨꯅ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯗ ꯈꯨꯠ ꯊꯥꯗꯅꯕꯒꯤꯗꯃꯛ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯌꯨꯝꯕꯨ ꯑꯗꯨꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯂꯨꯕ ꯃꯇꯝꯗꯗꯤ ꯉꯁꯥꯏꯒꯤ ꯑꯦꯖꯦꯟꯠ ꯑꯗꯨꯅ ꯑꯔꯥꯞꯄ ꯃꯐꯝ ꯑꯃꯗꯒꯤ ꯌꯨꯝꯕꯨ ꯑꯗꯨꯕꯨ ꯃꯀꯣꯛꯇ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯈꯤꯔꯝꯃꯤ ꯃꯄꯥꯅ ꯁꯤꯈ꯭ꯔꯤꯕ ꯑꯗꯨꯗ ꯑꯉꯥꯡ ꯑꯗꯨꯁꯨ ꯃꯄꯥꯟꯗ ꯆꯦꯟꯊꯣꯛꯀꯦ ꯍꯥꯏꯗꯨꯅ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯃꯥꯏꯀꯦꯜꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯈꯥꯝꯂꯝꯃꯤ ꯃꯔꯝꯗꯤ ꯀꯔꯤꯒꯨꯝꯕ ꯑꯉꯥꯡ ꯑꯁꯤꯅ ꯃꯄꯥꯟꯗ ꯆꯦꯟꯊꯣꯛꯂꯨꯕ ꯇꯥꯔꯒꯗꯤ ꯑꯉꯥꯡ ꯑꯁꯤꯕꯨꯁꯨ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯈꯤꯗꯧꯔꯤꯕꯅꯤ ꯑꯦꯖꯦꯟꯠ ꯑꯗꯨꯅ ꯄꯨꯂꯤꯁꯀꯤ ꯂꯩꯔꯤꯕ ꯒꯥꯔꯤꯁꯤꯡ ꯑꯗꯨ ꯅꯣꯡꯃꯩꯅ ꯍꯟꯅ ꯍꯟꯅ ꯀꯥꯞꯇꯨꯅ ꯂꯣꯏꯅ ꯊꯨꯒꯥꯏꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯖꯦꯁꯤ ꯑꯃꯗꯤ ꯃꯥꯏꯀꯦꯜ ꯃꯈꯣꯏ ꯑꯅꯤꯁꯨ ꯃꯅꯤꯡꯂꯣꯝꯗꯒꯤ ꯐꯥꯎꯗꯨꯅ ꯆꯦꯟꯈꯤꯅꯕꯒꯤꯗꯃꯛ ꯇꯧꯔꯛꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯄꯨꯂꯤꯁ ꯑꯅꯤ ꯆꯪꯂꯛꯂꯝꯃꯤ ꯃꯥꯏꯀꯦꯜꯅ ꯄꯨꯂꯤꯁ ꯑꯅꯤ ꯑꯗꯨ ꯌꯥꯝꯅ ꯍꯩꯅ ꯁꯤꯡꯅ ꯐꯨꯔꯕ ꯃꯇꯨꯡꯗ ꯃꯐꯝ ꯑꯗꯨꯗ ꯑꯗꯨꯃꯛ ꯋꯥꯟꯊꯍꯜꯂꯝꯃꯤ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯄꯨꯂꯤꯁ ꯑꯃ ꯑꯃꯨꯛ ꯆꯪꯂꯛꯄ ꯃꯇꯝꯗ ꯃꯥꯏꯀꯦꯜꯅ ꯀꯤꯟꯅ ꯊꯤꯟꯗꯠꯇꯨꯅ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯁꯤꯗ ꯋꯥꯟꯊꯍꯜꯂꯝꯃꯤ ꯑꯗꯨꯒ ꯄꯨꯂꯤꯁ ꯑꯗꯨꯅ ꯄꯥꯏꯔꯛꯄ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯄꯨꯈꯤꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯥꯏꯀꯦꯜ ꯑꯃꯗꯤ ꯖꯦꯁꯤ ꯃꯈꯣꯏ ꯑꯅꯤꯅ ꯊꯣꯔꯛꯄ ꯃꯇꯝꯗ ꯊꯦꯡꯅꯕ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨ ꯃꯥꯏꯀꯦꯜꯅ ꯄꯦꯄꯔ ꯁ꯭ꯄ꯭ꯔꯦ ꯑꯃꯗꯤ ꯇ꯭ꯔꯦꯖꯔꯅ ꯀꯥꯞꯇꯨꯅ ꯐꯨꯔꯝꯃꯤ ꯑꯁꯨꯝꯅ ꯃꯥꯏꯀꯦꯜꯅ ꯇꯧꯔꯛꯄ ꯑꯁꯤꯗ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯕ ꯄꯨꯂꯤꯁ ꯑꯃꯗꯤ ꯃꯥꯏꯀꯦꯜꯒꯤ ꯃꯐꯝꯗ ꯁꯔꯦꯟꯗꯔ ꯇꯧꯔꯛꯂꯝꯃꯤ ꯑꯁꯨꯝꯅ ꯇꯧꯔꯛꯄ ꯑꯁꯤꯗ ꯃꯥꯏꯀꯦꯜꯅ ꯄꯨꯂꯤꯁ ꯑꯗꯨꯒꯤ ꯃꯐꯝꯗꯒꯤ ꯒꯥꯔꯤꯒꯤ ꯁꯣ ꯄꯤꯔꯛꯅꯕꯒꯤꯗꯃꯛ ꯍꯥꯏꯔꯝꯃꯤ ꯃꯁꯤꯗ ꯄꯨꯂꯤꯁ ꯑꯗꯨꯁꯨ ꯀꯤꯔꯗꯨꯅ ꯃꯥꯏꯀꯦꯜꯒꯤ ꯃꯐꯝꯗ ꯁꯣ ꯑꯗꯨ ꯄꯤꯔꯛꯂꯝꯃꯤ ꯑꯗꯨꯒ ꯄꯨꯂꯤꯁꯀꯤ ꯒꯥꯔꯤ ꯑꯃ ꯊꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯥꯏꯀꯦꯜ ꯑꯗꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤ ꯔꯣꯕꯥꯔꯠꯅ ꯀꯦꯃꯦꯔꯥꯒꯤ ꯃꯇꯦꯡꯗꯒꯤ ꯂꯣꯏꯅ ꯎꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯑꯦꯖꯦꯟꯠ ꯑꯗꯨꯗ ꯀꯣꯜ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯑꯦꯖꯦꯟꯠ ꯑꯗꯨꯅ ꯔꯣꯕꯥꯔꯠꯀꯤ ꯐꯣꯟ ꯑꯗꯨ ꯑꯣꯐ ꯊꯝꯂꯝꯃꯤ ꯑꯗꯨꯒ ꯃꯥꯏꯀꯦꯜꯅ ꯊꯧꯔꯤꯕ ꯑꯗꯨꯒꯤ ꯒꯥꯔꯤ ꯃꯅꯤꯡꯗ ꯑꯦꯖꯦꯟꯠ ꯑꯗꯨꯅ ꯒꯥꯔꯤ ꯌꯥꯝꯅ ꯀꯟꯅ ꯊꯧꯔꯛꯇꯨꯅ ꯊꯣꯝꯖꯤꯜꯂꯛꯂꯝꯃꯤ ꯃꯗꯨꯗꯒꯤ ꯃꯥꯏꯀꯦꯜꯅ ꯒꯥꯔꯤ ꯑꯗꯨ ꯁ꯭ꯄꯤꯗ ꯌꯥꯝꯅ ꯀꯟꯅ ꯊꯧꯒꯠꯂꯝꯃꯤ ꯑꯦꯖꯦꯟꯠ ꯑꯗꯨꯅꯁꯨ ꯇꯨꯡꯗꯒꯤ ꯅꯣꯡꯃꯩ ꯀꯥꯞꯇꯨꯅ ꯃꯥꯏꯀꯦꯜꯕꯨ ꯇꯥꯟꯅꯔꯛꯏ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯁꯤꯅ ꯅꯣꯡꯃꯩ ꯀꯥꯞꯂꯛꯂꯤꯕ ꯑꯁꯤꯗ ꯃꯥꯏꯀꯦꯜ ꯑꯃꯗꯤ ꯖꯦꯁꯤ ꯃꯈꯣꯏ ꯑꯅꯤꯗꯤ ꯀꯔꯤ ꯑꯃꯠꯇ ꯁꯣꯛꯂꯝꯗꯦ ꯃꯁꯤꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯃꯥꯏꯀꯦꯜꯅ ꯒꯥꯔꯤ ꯑꯗꯨ ꯎꯃꯪ ꯑꯃ ꯐꯥꯎꯗꯨꯅ ꯎꯃꯪ ꯑꯗꯨꯗ ꯌꯥꯝꯅ ꯀꯟꯅ ꯊꯧꯖꯤꯜꯂꯛꯂꯝꯃꯤ ꯑꯗꯨꯒ ꯑꯦꯖꯦꯟꯠ ꯑꯗꯨꯅꯁꯨ ꯃꯈꯣꯏꯕꯨ ꯑꯗꯨꯃꯛ ꯇꯥꯟꯅꯔꯛꯄ ꯂꯦꯞꯂꯝꯗꯦ ꯃꯗꯨꯗꯒꯤ ꯑꯦꯖꯦꯟꯠ ꯑꯗꯨꯕꯨ ꯂꯩꯍꯧꯅꯕ ꯑꯦꯖꯦꯟꯠ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯅꯕꯒꯤꯗꯃꯛ ꯃꯥꯏꯀꯦꯜꯅ ꯌꯥꯝꯅ ꯍꯩꯅ ꯁꯤꯡꯅ ꯒꯥꯔꯤ ꯑꯗꯨ ꯀꯟꯅ ꯊꯧꯔꯛꯂꯕ ꯃꯇꯨꯡꯗ ꯑꯇꯣꯞꯄ ꯃꯥꯏꯀꯩ ꯑꯃꯔꯣꯝꯗ ꯃꯃꯥꯏ ꯑꯗꯨ ꯂꯩꯊꯣꯛꯇꯨꯅ ꯊꯧꯔꯒ ꯂꯥꯛꯑꯝꯃꯤ ꯑꯗꯨꯕꯨ ꯇꯥꯟꯅꯔꯛꯂꯤꯕ ꯑꯦꯖꯦꯟꯠ ꯑꯁꯤꯁꯨ ꯑꯔꯥꯏꯕ ꯃꯤꯁꯛ ꯑꯃꯗꯤ ꯑꯣꯏꯔꯝꯗꯦ ꯃꯔꯝ ꯑꯗꯨꯅ ꯃꯥꯁꯨ ꯌꯥꯝꯅ ꯍꯩꯅ ꯁꯤꯡꯅ ꯑꯗꯨꯃꯛ ꯃꯥꯏꯀꯦꯜꯒꯤ ꯒꯥꯔꯤ ꯃꯅꯤꯡ ꯑꯗꯨꯗ ꯇꯥꯟꯅꯔꯛꯂꯝꯃꯤ ꯑꯗꯨꯒ ꯑꯃꯨꯛꯀꯁꯨ ꯑꯦꯖꯦꯟꯠ ꯑꯗꯨꯅ ꯒꯥꯔꯤ ꯃꯅꯤꯡ ꯑꯗꯨꯗ ꯊꯣꯝꯖꯤꯜꯂꯛꯏ ꯑꯦꯖꯦꯟꯠ ꯑꯗꯨꯅ ꯅꯣꯡꯃꯩꯁꯨ ꯂꯦꯞꯄ ꯂꯩꯇꯕꯤ ꯑꯗꯨꯃꯛ ꯀꯥꯞꯁꯤꯜꯂꯛꯏ ꯃꯁꯤꯗꯒꯤ ꯃꯥꯏꯀꯦꯜꯅ ꯃꯥꯒꯤ ꯒꯥꯔꯤ ꯑꯗꯨ ꯌꯥꯡꯅ ꯊꯧꯔꯨꯔꯕ ꯃꯇꯨꯡꯗ ꯈꯪꯇꯞ ꯇꯞꯊꯔꯛꯂꯝꯃꯤ ꯃꯁꯤꯗꯒꯤ ꯑꯦꯖꯦꯟꯠꯒꯤ ꯒꯥꯔꯤ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯒꯥꯔꯤ ꯑꯗꯨꯗꯒꯤ ꯍꯦꯟꯒꯠꯇꯨꯅ ꯊꯧꯈꯤꯔꯝꯃꯤ ꯃꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯂꯧꯗꯨꯅ ꯃꯥꯏꯀꯦꯜꯅ ꯃꯥꯒꯤ ꯒꯥꯔꯤ ꯑꯗꯨ ꯀꯟꯅ ꯊꯧꯖꯤꯟꯗꯨꯅ ꯑꯦꯖꯦꯟꯠ ꯑꯗꯨꯒꯤ ꯒꯥꯔꯤꯒꯤ ꯅꯥꯀꯟꯗꯒꯤ ꯊꯣꯝꯕ ꯃꯇꯝꯗ ꯑꯦꯖꯦꯟꯠ ꯑꯗꯨꯒꯤ ꯒꯥꯔꯤ ꯑꯗꯨ ꯑꯣꯟꯗꯨꯅ ꯇꯥꯔꯝꯃꯤ ꯑꯁꯨꯝꯅ ꯇꯧꯔꯤꯉꯩ ꯑꯁꯤꯗ ꯖꯦꯁꯤ ꯑꯃꯗꯤ ꯃꯈꯣꯏ ꯑꯅꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ ꯃꯥꯏꯜ ꯈꯔ ꯆꯠꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯀꯟꯁꯇ꯭ꯔꯛꯁꯟ ꯁꯥꯏꯠ ꯑꯃꯗ ꯊꯨꯡꯂꯝꯃꯤ
ꯑꯗꯨꯒ ꯃꯥꯏꯀꯦꯜꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯃꯈꯣꯏꯒꯤ ꯒꯥꯔꯤ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯑꯇꯣꯞꯄ ꯑꯃ ꯁꯤꯟꯗꯕ ꯌꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤꯕ ꯑꯁꯤ ꯑꯦꯖꯦꯟ ꯑꯗꯨ ꯍꯧꯖꯤꯛ ꯃꯥꯒꯤ ꯂꯣꯡꯁꯤꯜꯂꯕ ꯒꯥꯔꯤ ꯑꯗꯨꯗꯒꯤ ꯃꯁꯥ ꯑꯗꯨ ꯈꯔ ꯁꯣꯛꯇꯨꯅ ꯍꯤꯡꯅ ꯊꯣꯛꯂꯛꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛ ꯂꯝꯕꯤꯗ ꯈꯔ ꯑꯗꯨꯝ ꯂꯥꯛꯂꯕ ꯃꯇꯨꯡꯗ ꯂꯝꯕꯤ ꯑꯗꯨꯗ ꯂꯥꯛꯂꯤꯕ ꯄꯨꯂꯤꯁ ꯑꯃꯒꯤ ꯒꯥꯔꯤ ꯑꯗꯨꯒ ꯃꯤꯆꯝ ꯑꯃꯒꯤ ꯒꯥꯔꯤꯒ ꯒꯥꯔꯤ ꯑꯅꯤ ꯑꯗꯨ ꯊꯠꯂꯝꯃꯤ ꯄꯨꯂꯤꯁ ꯑꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯒꯥꯔꯤ ꯑꯗꯨꯗꯒꯤ ꯍꯦꯛ ꯀꯨꯝꯃꯛꯄꯒ ꯅꯨꯄꯥ ꯑꯗꯨꯅ ꯄꯨꯂꯤꯁ ꯑꯗꯨꯕꯨ ꯅꯣꯡꯃꯩꯅ ꯀꯥꯞꯊꯠꯇꯨꯅ ꯍꯥꯠꯂꯝꯃꯤ ꯄꯨꯂꯤꯁ ꯑꯁꯤꯕꯨ ꯍꯥꯠꯄ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯂꯥꯛꯂꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯐꯝꯗ ꯃꯥꯒꯤ ꯒꯥꯔꯤ ꯑꯗꯨ ꯄꯤꯅꯕꯒꯤꯗꯃꯛ ꯍꯥꯏꯔꯝꯃꯤ ꯃꯥꯏꯀꯩ ꯑꯃꯔꯣꯝꯗꯅ ꯑꯣꯐꯤꯁ ꯑꯃꯗ ꯔꯣꯕꯥꯔꯠꯅ ꯃꯦꯅꯥꯐꯣꯔꯠꯇ ꯀꯣꯜ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯃꯍꯥꯛꯅ ꯃꯦꯅꯥꯐꯣꯔꯠꯇ ꯅꯍꯥꯛ ꯃꯥꯏꯀꯦꯜꯕꯨ ꯃꯁꯛ ꯈꯪꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯝꯃꯤ ꯃꯗꯨꯗ ꯃꯦꯅꯥꯐꯣꯔꯠꯅꯁꯨ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯃꯃꯥꯡꯗ ꯑꯩꯅ ꯕ꯭ꯂꯦꯛ ꯀꯥꯏꯠ ꯀꯧꯕ ꯁꯦꯀ꯭ꯔꯦꯠ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃꯕꯨ ꯄꯥꯏꯔꯝꯃꯤ ꯃꯗꯨꯗ ꯌꯥꯝꯅ ꯁꯥꯊꯤꯔꯕ ꯑꯦꯖꯦꯟ ꯀꯌꯥ ꯑꯃꯅ ꯑꯔꯣꯟꯕ ꯃꯤꯁꯟ ꯀꯌꯥ ꯑꯃꯕꯨ ꯆꯠꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯃꯥꯏꯀꯦꯜꯁꯨ ꯑꯦꯖꯦꯟꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯌꯥꯝꯅ ꯍꯩꯁꯤꯡꯕ ꯑꯦꯖꯦꯟ ꯑꯃꯅꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯑꯣꯏꯕ ꯔꯦꯀꯣꯔꯗ ꯑꯃꯠꯇ ꯒꯣꯚꯔꯟꯃꯦꯟꯠꯒꯤ ꯃꯐꯝꯗꯁꯨ ꯂꯩꯇꯦ ꯅꯣꯡꯃ ꯃꯍꯥꯛ ꯑꯁꯤ ꯏꯟꯇꯦꯂꯤꯖꯦꯟꯁ ꯑꯣꯐꯤꯁꯥꯔ ꯑꯃ ꯍꯥꯠꯅꯕꯒꯤꯗꯃꯛ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤ ꯑꯃꯗ ꯊꯥꯔꯝꯃꯤ ꯑꯗꯨꯕꯨ ꯃꯥꯅ ꯑꯔꯥꯟꯕ ꯔꯤꯄꯣꯔꯠ ꯑꯣꯏꯅ ꯏꯔꯝꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯁꯨ ꯃꯐꯝ ꯈꯪꯗꯅ ꯑꯗꯨꯃꯛ ꯃꯥꯡꯈꯤꯕꯅꯤ ꯍꯥꯏꯔꯝꯃꯤ ꯃꯦꯅꯥꯐꯣꯔꯠꯅ ꯃꯥꯏꯀꯦꯜ ꯑꯁꯤ ꯌꯦꯛꯅꯕꯁꯤꯡꯒ ꯄꯨꯟꯈꯤꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯍꯥꯏꯗꯨꯅ ꯆꯤꯡꯅꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯔꯣꯕꯥꯔꯠꯀꯤ ꯃꯐꯝꯗ ꯑꯔꯩꯕ ꯁꯛꯇꯤ ꯁꯤꯖꯤꯟꯅꯗꯨꯅ ꯃꯥꯏꯀꯦꯜꯕꯨ ꯊꯤꯡꯅꯕꯒꯤꯗꯃꯛ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯔꯣꯕꯥꯔꯠꯀꯤ ꯇꯦꯛꯅꯤꯁꯤꯌꯟ ꯑꯗꯨꯅ ꯕ꯭ꯂꯦꯛ ꯀꯥꯏꯠ ꯁꯤꯁꯇꯦꯝ ꯑꯗꯨ ꯍꯦꯛ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯐꯥꯏꯟ ꯑꯗꯨ ꯍꯥꯡꯗꯣꯛꯂꯝꯃꯤ ꯃꯗꯨꯗ ꯃꯥꯏꯀꯦꯜꯅ ꯏꯔꯥꯟꯒꯤ ꯁꯥꯏꯟꯇꯤꯁꯠ ꯑꯃꯕꯨ ꯅꯥꯟꯊꯣꯛꯄꯗ ꯃꯇꯦꯡ ꯄꯥꯡꯂꯝꯃꯤ ꯁꯥꯏꯟꯇꯤꯁꯠ ꯑꯗꯨꯅꯁꯨ ꯃꯥꯏꯀꯦꯜꯗ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃꯒꯤ ꯃꯇꯥꯡꯗ ꯏꯟꯐꯣꯔꯃꯦꯁꯟ ꯂꯣꯏꯅ ꯄꯤꯔꯝꯃꯤ ꯃꯥꯏꯀꯦꯜꯒꯤ ꯃꯐꯝꯗ ꯁꯤꯟꯅꯔꯛꯈꯤꯕꯗꯤ ꯁꯥꯏꯟꯇꯤꯁꯠ ꯑꯗꯨꯕꯨ ꯍꯥꯠꯅꯕꯒꯤꯗꯃꯛ ꯃꯥꯕꯨ ꯊꯥꯔꯛꯂꯤꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯑꯗꯨ ꯑꯔꯥꯟꯕ ꯊꯕꯛ ꯑꯃꯅꯤ ꯍꯥꯏꯕ ꯑꯁꯤ ꯈꯪꯂꯝꯃꯤ ꯔꯣꯕꯥꯔꯠꯅ ꯉꯁꯥꯏꯗꯒꯤ ꯐꯥꯏꯟꯁꯤꯡ ꯑꯗꯨ ꯄꯥꯔꯤꯕ ꯑꯗꯨ ꯃꯦꯅꯥꯐꯣꯔꯠꯅꯁꯨ ꯃꯥꯒꯤ ꯀꯥꯗ ꯂꯣꯠꯅ ꯊꯦꯠꯂꯒ ꯊꯝꯕ ꯑꯄꯤꯛꯄ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯀꯦꯃꯦꯔꯥ ꯑꯃꯗꯒꯤ ꯂꯣꯏꯅ ꯌꯦꯡꯂꯝꯃꯤ ꯑꯁꯣꯝꯗꯅ ꯃꯥꯏꯀꯦꯜ ꯑꯃꯗꯤ ꯖꯦꯁꯤ ꯃꯈꯣꯏ ꯑꯅꯤ ꯒꯥꯔꯤ ꯑꯗꯨ ꯇꯣꯡꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯖꯦꯁꯤꯅ ꯃꯥꯏꯀꯦꯜꯒꯤ ꯃꯐꯝꯗ ꯇꯞꯅ ꯍꯪꯉꯛꯏ ꯅꯪꯒꯤꯅꯤ ꯍꯥꯏꯕꯗ ꯐꯦꯃꯤꯂꯤ ꯑꯃꯗꯤ ꯅꯪꯒꯤ ꯀꯅꯥ ꯑꯃꯠꯇ ꯂꯩꯇꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯗꯨꯗ ꯃꯥꯏꯀꯦꯜꯅꯁꯨ ꯍꯥꯏꯔꯛꯏ ꯃꯥꯒꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥ ꯑꯃꯠꯇ ꯂꯩꯇꯦ ꯑꯗꯨꯒ ꯃꯍꯥꯛꯇꯤ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯕꯁꯨ ꯄꯥꯝꯗꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯃꯔꯝꯗꯤ ꯀꯔꯤꯒꯨꯝꯕ ꯃꯥꯒꯤ ꯐꯦꯃꯤꯂꯤ ꯂꯩꯕ ꯇꯥꯔꯒꯗꯤ ꯍꯦꯟꯅ ꯃꯉꯣꯟꯗ ꯈꯨꯗꯣꯡꯊꯤꯕ ꯀꯌా ꯑꯃ ꯑꯣꯏꯒꯗꯣꯔꯤꯕꯅꯤ ꯃꯁꯤꯒꯤꯗꯃꯛ ꯃꯥꯅ ꯃꯥꯒꯤꯗꯃꯛ ꯐꯦꯃꯤꯂꯤ ꯁꯦꯝꯒꯠꯄ ꯑꯗꯨ ꯄꯥꯝꯗꯦ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯃꯈꯥ ताना ꯍꯥꯏꯔꯝꯃꯤ ꯃꯥꯒꯤ ꯄꯨꯟꯁꯤꯗꯤ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯑꯗꯨꯃꯛ ꯈꯨꯗꯣꯡꯊꯤꯕ ꯑꯃꯗꯤ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯑꯃ ꯑꯣꯏꯗꯨꯅ ꯑꯗꯨꯃꯛ ꯂꯥꯛꯂꯤꯕꯅꯤ ꯑꯗꯨꯅ ꯅꯨꯄꯤ ꯑꯉꯥꯡ ꯂꯩꯔꯕꯗꯤ ꯍꯤꯡꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯈꯨꯗꯣꯡꯊꯤꯕ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯒꯤ ꯖꯦꯁꯤꯅ ꯈꯔ ꯅꯨꯡꯉꯥꯏꯇꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯏꯃꯥ ꯑꯃꯗꯤ ꯑꯩꯒꯤ ꯑꯪꯀꯜ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯂꯕꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯤꯗ ꯑꯋꯥꯕ ꯀꯌꯥ ꯊꯦꯡꯅꯔꯕꯁꯨ ꯑꯩ ꯏꯁꯥꯅ ꯑꯗꯨꯃꯛ ꯍꯔꯥꯎ ꯍꯔꯥꯎ ꯖꯥꯖꯒꯅꯤ ꯍꯥꯏꯗꯨꯅ ꯀꯞꯇꯨꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯒꯤ ꯖꯦꯁꯤꯅ ꯕꯦꯛꯇꯒꯤ ꯃꯁꯥꯅ ꯖꯦꯛꯆꯕ ꯖꯦꯛꯀꯤ ꯗ꯭ꯔꯣꯌꯤꯡ ꯑꯃꯕꯨ ꯄꯨꯊꯣꯔꯛꯂꯝꯃꯤ ꯑꯗꯨꯒ ꯃꯥꯏꯀꯦꯜꯗ ꯖꯦꯛ ꯑꯁꯤ ꯅꯪꯒꯤ ꯑꯁꯦꯡꯕ ꯐꯦꯃꯤꯂꯤ ꯑꯃꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯈꯔ ꯆꯠꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤꯅ ꯊꯪꯅꯕ ꯁꯤꯇꯤ ꯑꯃꯗ ꯊꯨꯡꯂꯝꯃꯤ ꯃꯐꯝ ꯑꯗꯨ ꯍꯦꯛ ꯌꯧꯕꯒ ꯃꯈꯣꯏ ꯑꯅꯤ ꯊꯦꯠꯂꯤꯕ ꯁꯔꯚꯤꯂꯦꯟꯁ ꯀꯦꯃꯦꯔꯥꯁꯤꯡ ꯑꯗꯨꯅ ꯎꯗꯅꯕꯒꯤꯗꯃꯛ ꯃꯀꯣꯛ ꯑꯗꯨ ꯅꯣꯟꯊꯗꯨꯅ ꯔꯦꯀꯣꯔꯗ ꯇꯧꯗꯅꯕꯒꯤꯗꯃꯛ ꯂꯣꯠꯅ ꯆꯠꯂꯝꯃꯤ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯂꯥꯛꯄ ꯃꯇꯝꯗ ꯀꯥꯔ ꯑꯃꯒꯤ ꯗꯥꯁꯇ ꯌꯥꯎꯔꯝꯕ ꯀꯦꯃꯦꯔꯥ ꯑꯃꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯁ꯭ꯀꯦꯟ ꯇꯧꯈꯤꯔꯝꯃꯤ ꯁ꯭ꯀꯦꯟ ꯑꯗꯨ ꯍꯦꯛ ꯇꯧꯈꯤꯕꯒ ꯃꯦꯅꯥꯐꯣꯔꯠꯅꯁꯨ ꯃꯈꯣꯏꯒꯤ ꯂꯩꯐꯝ ꯑꯦꯛꯖꯦꯛ ꯂꯣꯀꯦꯁꯟ ꯑꯗꯨ ꯈꯪꯂꯝꯃꯤ ꯃꯗꯨ ꯈꯪꯂꯕ ꯃꯇꯨꯡꯗꯒꯤ ꯃꯦꯅꯥꯐꯣꯔꯠꯅ ꯚꯤꯗꯤꯑꯣ ꯐꯨꯇꯦꯖ ꯑꯗꯨ ꯏꯗꯤꯠ ꯇꯧꯊꯣꯛꯇꯨꯅ ꯖꯦꯁꯤ ꯑꯃꯗꯤ ꯃꯥꯏꯀꯦꯜ ꯃꯈꯣꯏ ꯑꯅꯤꯕꯨ ꯀꯅꯥ ꯑꯃꯠꯇꯅ ꯎꯗꯅꯕꯒꯤꯗꯃꯛ ꯔꯦꯀꯣꯔꯗ ꯑꯗꯨꯗꯒꯤ ꯂꯧꯊꯣꯛꯈꯤꯔꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯂꯣꯀꯦꯁꯟ ꯑꯗꯨ ꯁ꯭ꯄꯦꯁꯤꯌꯦꯜ ꯑꯦꯖꯦꯟ ꯑꯗꯨꯒꯤ ꯃꯐꯝꯗ ꯊꯥꯈꯤꯔꯝꯃꯤ ꯑꯁꯣꯝꯗꯅ ꯃꯥꯏꯀꯦꯜ ꯑꯃꯗꯤ ꯖꯦꯁꯤ ꯂꯣꯀꯦꯜ ꯆꯔꯆ ꯑꯃꯗ ꯆꯪꯂꯛꯂꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯃꯥꯏꯀꯦꯜꯅ ꯃꯍꯥꯛꯀ ꯊꯥꯏꯅꯗꯒꯤ ꯄꯨꯜꯂꯛꯄ ꯃꯥꯒꯤ ꯃꯔꯨꯞ ꯑꯊꯔ ꯀꯧꯕ ꯅꯨꯄꯥ ꯑꯃꯒ ꯎꯅꯔꯝꯃꯤ ꯑꯊꯔꯅ ꯀꯔꯤ ꯑꯃꯠꯇ ꯍꯥꯏꯗꯕꯤ ꯃꯈꯣꯏ ꯑꯅꯤꯕꯨ ꯃꯥꯒꯤ ꯒꯥꯔꯤꯗ ꯍꯥꯞꯇꯨꯅ ꯃꯥꯒꯤ ꯎꯃꯪ ꯃꯅꯨꯡꯗ ꯂꯩꯕ ꯌꯨꯝ ꯑꯗꯨꯗ ꯄꯨꯈꯤꯔꯝꯃꯤ ꯌꯨꯝ ꯑꯗꯨ ꯁꯤꯇꯤꯗꯒꯤ ꯂꯥꯞꯅ ꯎ ꯌꯥꯝꯅ ꯍꯧꯕ ꯃꯐꯝ ꯑꯃꯗ ꯂꯩꯔꯝꯃꯤ ꯀꯤꯆꯟꯗ ꯖꯦꯁꯤꯅ ꯍꯤꯗꯥꯛ ꯈꯔ ꯊꯦꯡꯅꯔꯝꯃꯤ ꯃꯍꯥꯛꯅ ꯍꯤꯗꯥꯛꯀꯤ ꯕꯣꯇꯜ ꯑꯃ ꯄꯥꯏꯈꯠꯇꯨꯅ ꯌꯦꯡꯕ ꯃꯇꯝꯗ ꯌꯥꯝꯅ ꯂꯨꯕ ꯂꯩꯅꯥ ꯑꯃꯒꯤ ꯍꯤꯗꯥꯛ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯑꯁꯣꯝꯗꯅ ꯑꯊꯔꯅ ꯃꯥꯏꯀꯦꯜꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯃꯍꯥꯛꯅ ꯒꯣꯚꯔꯟꯃꯦꯟꯠꯒꯤ ꯊꯕꯛ ꯑꯁꯤ ꯇꯣꯛꯂꯕ ꯃꯇꯨꯡꯗ ꯊꯤꯌꯥ ꯁꯤꯁꯇꯦꯝ ꯑꯁꯤ ꯁꯥꯕ ꯃꯇꯝꯗ ꯃꯇꯦꯡ ꯄꯥꯡꯂꯝꯃꯤ ꯑꯗꯨꯒ ꯁꯤꯁꯇꯦꯝ ꯑꯁꯤꯒꯤ ꯀꯣꯄꯤ ꯑꯃꯁꯨ ꯃꯉꯣꯟꯗ ꯂꯩ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯥꯏꯀꯦꯜꯅ ꯃꯥꯡꯈꯤꯕ ꯃꯇꯝ ꯑꯗꯨꯗ ꯃꯥꯏꯀꯦꯜꯕꯨ ꯀꯟꯅꯕꯒꯤꯗꯃꯛ ꯃꯍꯥꯛꯅ ꯃꯥꯏꯀꯦꯜꯒꯤ ꯐꯣꯇꯣ ꯑꯗꯨ ꯂꯧꯊꯣꯛꯂꯕ ꯃꯇꯨꯡꯗ ꯑꯇꯣꯞꯄ
ꯔꯦꯟꯗꯝ ꯑꯣꯏꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯐꯣꯇꯣ ꯍꯥꯞꯆꯤꯟꯈꯤꯕ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯣꯟꯅ ꯊꯪꯗ ꯃꯁꯤ ꯄꯨꯝꯅꯃꯛ ꯈꯪꯂꯛꯄꯗꯒꯤ ꯃꯦꯅꯥꯐꯣꯔꯠꯅꯁꯨ ꯃꯍꯥꯛꯄꯨ ꯇꯦꯔꯣꯔꯤꯁ ꯑꯃ ꯑꯣꯏꯍꯟꯈꯤ꯫ ꯃꯗꯨꯗꯒꯤ ꯃꯥꯏꯀꯦꯜꯅ ꯑꯊꯔꯗ ꯃꯍꯥꯛꯅ ꯂꯥꯟꯊꯦꯡꯅꯕ ꯆꯠꯈꯤꯕ ꯃꯇꯝꯗ ꯖꯦꯁꯤ ꯑꯁꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯊꯝꯕꯤꯅꯕꯒꯤꯗꯃꯛ ꯍꯥꯏꯔꯝꯃꯤ꯫ ꯑꯊꯔꯅ ꯅꯨꯡꯉꯥꯏꯇꯅ ꯃꯥꯏꯀꯦꯜꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯌꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯖꯦꯁꯤ ꯊꯣꯛꯂꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤ ꯑꯗꯨ ꯃꯔꯛ ꯊꯠꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯊꯔ ꯑꯁꯤ ꯀꯦꯟꯁꯔꯅ ꯅꯥꯔꯕ ꯃꯤꯑꯣꯏ ꯑꯃꯅꯤ ꯍꯥꯏꯅ ꯖꯦꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯗꯤ ꯑꯊꯔꯅ ꯆꯥꯔꯤꯕ ꯍꯤꯗꯥꯛꯁꯤꯡ ꯑꯁꯤ ꯑꯩꯒꯤ ꯏꯃꯥꯅ ꯁꯤꯗ꯭ꯔꯤꯉꯩ ꯃꯇꯝꯗ ꯆꯥꯔꯝꯕ ꯍꯤꯗꯥꯛ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯩ꯫ ꯖꯦꯁꯤꯒꯤ ꯋꯥꯈꯟꯗꯗꯤ ꯃꯥꯏꯀꯦꯜꯅ ꯃꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯄꯥꯝꯕ ꯑꯣꯏꯅ ꯈꯜꯂꯝꯃꯤ꯫ ꯃꯗꯨꯅ ꯃꯥꯅ ꯃꯥꯏꯀꯦꯜꯒꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯃꯍꯥꯛꯅ ꯀꯅꯥ ꯑꯃꯠꯇꯗ ꯕꯔꯗꯟ ꯑꯣꯏꯍꯟꯕ ꯑꯗꯨ ꯄꯥꯝꯗꯦ꯫ ꯑꯗꯨꯅ ꯑꯩ ꯏꯊꯟꯗ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯑꯊꯔꯅꯁꯨ ꯃꯥꯅ ꯍꯤꯡꯒꯗꯕ ꯑꯁꯤ ꯊꯥ ꯈꯔ ꯈꯛꯇꯃꯛ ꯉꯥꯏꯔꯦ ꯍꯥꯏꯔꯛꯏ꯫ ꯃꯁꯤ ꯇꯥꯔꯕ ꯃꯇꯨꯡꯗ ꯃꯥꯏꯀꯦꯜꯅ ꯃꯈꯣꯏꯒ ꯍꯥꯟꯅꯗꯒꯤ ꯈꯪꯅꯕ ꯇ꯭ꯔꯥꯐꯤꯀꯔ ꯑꯃꯒꯤ ꯂꯩꯐꯝ ꯑꯦꯗ꯭ꯔꯦꯁ ꯑꯗꯨ ꯍꯥꯏꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯁꯤꯗ ꯑꯊꯔꯅꯗꯤ ꯇ꯭ꯔꯥꯐꯤꯀꯔ ꯑꯗꯨꯒꯤ ꯂꯩꯐꯝ ꯑꯗꯨ ꯍꯥꯏꯌꯨ ꯍꯥꯏꯕ ꯌꯥꯔꯝꯗꯦ ꯃꯔꯝꯗꯤ ꯅꯨꯄꯥ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯇꯝꯊꯤꯕ ꯃꯤꯑꯣꯏ ꯑꯃꯅꯤ꯫ ꯃꯁꯤꯗ ꯃꯥꯏꯀꯦꯜꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯃꯗꯨ ꯅꯠꯇꯕ ꯂꯝꯕꯤ ꯑꯩꯉꯣꯟꯗ ꯎꯄꯥꯏ ꯀꯔꯤ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯨꯅ꯫ ꯃꯁꯤꯗꯒꯤ ꯖꯦꯁꯤ ꯑꯃꯗꯤ ꯃꯥꯏꯀꯦꯜ ꯃꯈꯣꯏ ꯑꯅꯤꯅ ꯌꯨꯝ ꯑꯁꯤꯗꯒꯤ ꯊꯣꯛꯀꯦ ꯍꯥꯏꯗꯨꯅ ꯇꯧꯕ ꯃꯇꯝꯗ ꯌꯨꯝ ꯑꯁꯤꯒꯤ ꯊꯣꯡ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯊꯤꯜꯂꯛꯂꯝꯃꯤ꯫ ꯃꯁꯤꯕꯨ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯉꯛꯆꯥꯅꯗꯨꯅ ꯂꯩꯔꯤꯉꯩ ꯃꯄꯥꯟꯗ ꯁ꯭ꯄꯦꯁꯤꯌꯦꯜ ꯑꯦꯖꯦꯟ ꯑꯗꯨ ꯂꯦꯞꯇꯨꯅ ꯂꯩꯔꯝꯂꯒ ꯈꯨꯗꯛꯇ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯁꯤꯅ ꯊꯣꯡꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄ ꯑꯁꯤꯗꯒꯤ ꯃꯥꯏꯀꯦꯜ ꯑꯗꯨꯁꯨ ꯐꯔꯅꯤꯆꯔ ꯑꯃꯒꯤ ꯃꯔꯨꯝꯗ ꯂꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯦꯖꯦꯟ ꯑꯗꯨꯅꯁꯨ ꯃꯥꯏꯀꯦꯜꯕꯨ ꯍꯥꯠꯅꯕꯒꯤꯗꯃꯛ ꯃꯅꯨꯡ ꯑꯗꯨꯗ ꯇꯞꯅ ꯇꯞꯅ ꯑꯗꯨꯝ ꯆꯪꯁꯤꯜꯂꯛꯏ꯫ ꯃꯇꯝ ꯑꯁꯤꯗ ꯃꯥꯏꯀꯦꯜꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯐꯝꯗ ꯎꯄꯨ ꯑꯃꯕꯨ ꯏꯟꯊꯔꯛꯏ꯫ ꯃꯗꯨꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯇꯝꯊꯤꯕ ꯃꯑꯣꯡꯗ ꯐꯨꯅꯔꯛꯂꯝꯃꯤ꯫ ꯔꯨꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯃꯈꯣꯏ ꯑꯅꯤꯅ ꯐꯨꯅꯕ ꯃꯇꯝꯗ ꯑꯐꯪ ꯑꯐꯪꯕ ꯄꯥꯏꯗꯨꯅ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯊꯣꯝꯗꯠꯇꯨꯅ ꯐꯨꯅꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯃꯛ ꯇ꯭ꯔꯦꯟ ꯇꯧꯔꯕ ꯁ꯭ꯄꯦꯁꯤꯌꯦꯜ ꯑꯦꯖꯦꯟ ꯉꯥꯛꯇꯅꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯑꯃꯅ ꯑꯃꯕు ꯄꯥꯛ ꯍꯦꯛꯇ ꯂꯥꯛꯆꯕ ꯉꯝꯂꯝꯗꯦ꯫ ꯃꯈꯣꯏ ꯑꯅꯤꯅ ꯐꯨꯅꯔꯛꯄ ꯃꯇꯝꯗ ꯑꯦꯖꯦꯟ ꯑꯗꯨꯅ ꯃꯥꯏꯀꯦꯜꯕꯨ ꯆꯞꯁꯤꯟꯗꯨꯅ ꯁ꯭ꯀ꯭ꯔꯨꯗ꯭राꯏꯚꯔ ꯑꯃꯅ ꯊꯤꯟꯗꯨꯅ ꯍꯥꯠꯀꯦ ꯍꯥꯏꯗꯨꯅ ꯇꯧꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯖꯦꯁꯤꯅ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯅꯣꯡꯃꯩ ꯑꯗꯨ ꯄꯥꯏꯈꯠꯇꯨꯅ ꯑꯦꯖꯦꯟ ꯑꯗꯨꯗ ꯅꯝꯂꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯑꯦꯖꯦꯟ ꯑꯗꯨꯅ ꯖꯦꯁꯤꯗ ꯌꯥꯝꯅ ꯊꯨꯅ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯖꯦꯁꯤꯒꯤ ꯃꯐꯝꯗꯒꯤ ꯅꯣꯡꯃꯩ ꯑꯗꯨ ꯃꯨꯜꯂꯝꯃꯤ꯫ ꯃꯥꯏꯀꯦꯜꯁꯨ ꯅꯥꯀꯟꯗ ꯂꯩꯔꯝꯕ ꯅꯦꯜ ꯒꯟ ꯑꯃ ꯄꯥꯏꯗꯨꯅ ꯑꯦꯖꯦꯟ ꯑꯗꯨꯗ ꯀꯥꯞꯂꯛꯂꯝꯃꯤ ꯑꯗꯨꯒ ꯖꯦꯁꯤꯕꯨ ꯄꯨꯗꯨꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯦꯟꯊꯣꯔꯛꯏ꯫ ꯑꯦꯖꯦꯟ ꯑꯗꯨꯁꯨ ꯃꯈꯣꯏꯒꯤ ꯃꯇꯨꯡꯗ ꯅꯣꯡꯃꯩ ꯀꯥꯞꯂꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯑꯊꯔꯒꯤ ꯒꯥꯔꯤ ꯑꯗꯨꯗ ꯇꯣꯡꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯦꯖꯦꯟ ꯑꯗꯨꯅꯁꯨ ꯈꯔ ꯇꯥꯟꯅꯗꯨꯅ ꯃꯈꯣꯏꯗ ꯅꯣꯡꯃꯩ ꯀꯥꯞꯂꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯈꯣꯏꯗꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯃꯦꯅꯥꯐꯣꯔꯠꯅꯁꯨ ꯑꯦꯖꯦꯟ ꯑꯗꯨꯗ ꯊꯕꯛ ꯑꯗꯨ ꯂꯣꯏꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯦꯁꯦꯖ ꯊꯥꯔꯛꯂꯝꯃꯤ꯫ ꯑꯗꯨꯗ ꯑꯦꯖꯦꯟ ꯑꯗꯨꯅ ꯂꯣꯏꯗ꯭ꯔꯤ ꯍꯥꯏꯅ ꯈꯨꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯦꯅꯥꯐꯣꯔꯠꯅ ꯃꯥꯒꯤ ꯑꯦꯁꯤꯁꯇꯦꯟ ꯑꯗꯨꯗ ꯇꯤꯝ ꯑꯃ ꯔꯦꯗꯤ ꯇꯧꯅꯕꯒꯤꯗꯃꯛ ꯍꯥꯏꯔꯛꯏ꯫ ꯑꯁꯣꯝꯗꯅ ꯃꯈꯣꯏ ꯇꯥꯎꯟ ꯌꯧꯔꯗꯨꯅ ꯑꯊꯔꯅ ꯃꯥꯏꯀꯦꯜꯒꯤ ꯃꯐꯝꯗ ꯐꯣꯟ ꯑꯃ ꯄꯤꯔꯒ ꯃꯈꯣꯏ ꯇꯣꯈꯥꯏ ꯇꯣꯈꯥꯏꯅ ꯆꯠꯅꯈꯤꯔꯝꯃꯤ꯫ ꯖꯦꯁꯤ ꯑꯃꯗꯤ ꯃꯥꯏꯀꯦꯜ ꯃꯈꯣꯏ ꯑꯅꯤ ꯒꯥꯔꯤ ꯑꯗꯨ ꯑꯁꯨꯝ ꯊꯧꯔꯛꯂꯒ ꯖꯦꯁꯤꯅ ꯃꯥꯏꯀꯦꯜꯗ ꯑꯥꯏꯂꯦꯟ ꯑꯗꯨꯗ ꯃꯥꯕꯨ ꯄꯨꯗꯨꯅ ꯆꯠꯂꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯕꯨ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕ ꯑꯁꯤꯗ ꯃꯥꯏꯀꯦꯜꯅꯗꯤ ꯌꯥꯔꯝꯗꯦ꯫ ꯑꯗꯨꯒ ꯃꯥꯏꯀꯦꯜꯅ ꯖꯦꯁꯤꯒꯤ ꯃꯐꯝꯗ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯄꯨꯟꯁꯤꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯈꯤꯕ ꯑꯗꯨ ꯑꯩꯅ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯔꯣꯕꯥꯔꯠꯇ ꯃꯥꯒꯤ ꯇꯦꯛꯅꯤꯁꯤꯌꯟ ꯑꯗꯨꯅ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯊꯤꯌꯥ ꯁꯤꯁꯇꯦꯝ ꯑꯁꯤ ꯂꯣꯏꯅ ꯁꯤꯖꯤꯟꯅꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯅ ꯃꯤꯁꯛ ꯑꯗꯨꯕꯨꯁꯨ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯗꯣꯛꯇꯨꯅ ꯐꯥꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯁꯣꯝꯗꯅ ꯃꯥꯏꯀꯦꯜꯅ ꯂꯟꯗꯟꯗ ꯂꯩꯕ ꯁꯔꯚꯤꯂꯦꯟꯁ ꯀꯦꯃꯦꯔꯥ ꯑꯃꯒꯤ ꯃꯃꯥꯡꯗ ꯆꯪꯁꯤꯟꯗꯨꯅ ꯊꯑꯣꯏꯅ ꯃꯥꯒꯤ ꯃꯁꯛ ꯑꯗꯨ ꯔꯦꯀꯣꯔꯗ ꯇꯧꯍꯜꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯅꯥꯏꯠ ꯀ꯭ꯂꯕ ꯑꯃꯗ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯥꯏꯠ ꯀ꯭ꯂꯕ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯕꯗꯤ ꯃꯍꯥꯛꯄꯨ ꯒꯥꯔꯗ ꯑꯅꯤ ꯑꯃꯅ ꯊꯤꯡꯉꯝꯃꯤ꯫ ꯃꯥꯏꯀꯦꯜꯅ ꯒꯥꯔꯗ ꯑꯅꯤ ꯑꯗꯨ ꯐꯖꯅ ꯐꯨꯔꯕ ꯃꯇꯨꯡꯗ ꯃꯅꯨꯡꯗ ꯅꯝꯗꯅ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯦꯅꯥꯐꯣꯔꯠꯅ ꯀꯦꯃꯦꯔꯥꯗ ꯃꯥꯏꯀꯦꯜ ꯑꯗꯨꯕꯨ ꯎꯕꯗꯒꯤ ꯃꯈꯣꯏꯒꯤ ꯂꯩꯐꯝ ꯑꯗꯨ ꯂꯣꯀꯦꯁꯟ ꯇ꯭ꯔꯦꯛ ꯇꯧꯅꯕꯒꯤꯗꯃꯛ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯈꯨꯗꯛ ꯑꯗꯨꯗ ꯕ꯭ꯂꯣꯛ ꯑꯣꯏꯔꯝꯃꯤ꯫ ꯃꯦꯅꯥꯐꯣꯔꯠꯅ ꯃꯍꯥꯛ ꯈꯪꯍꯟꯗꯕꯤꯗ ꯇꯧꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯔꯣꯕꯥꯔꯠꯅ ꯂꯣꯏꯅ ꯈꯪꯉꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯀ꯭ꯂꯕ ꯃꯅꯨꯡ ꯑꯗꯨꯗ ꯃꯥꯏꯀꯦꯜ ꯑꯃꯗꯤ ꯖꯦꯁꯤꯅ ꯇ꯭ꯔꯥꯐꯤꯛꯁꯔ ꯀꯃꯜꯒ ꯊꯦꯡꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯏꯀꯦꯜꯅ ꯖꯦꯁꯤꯒꯤꯁꯨ ꯑꯅꯧꯕ ꯑꯥꯏꯗꯦꯟꯇꯤꯇꯤ ꯑꯃ ꯁꯦꯝꯅꯕꯒꯤꯗꯃꯛ ꯍꯥꯏꯔꯝꯃꯤ꯫ ꯋꯥꯐꯝ ꯑꯗꯨꯗ ꯀꯃꯜꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯑꯩꯗꯤ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯅꯪꯒꯤ ꯑꯥꯏꯗꯦꯟꯇꯤꯇꯤ ꯁꯥꯒꯗꯣꯔꯤꯕꯅꯣ? ꯑꯩ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯃꯣꯏ꯫ ꯅꯪꯅ ꯃꯤ ꯃꯌꯥꯝ ꯑꯃꯒꯤ ꯏꯟꯐꯣꯔꯃꯦꯁꯟ ꯃꯦꯅꯥꯐꯣꯔꯠꯇ ꯄꯤꯗꯨꯅ ꯃꯦꯅꯥꯐꯣꯔꯠꯀ ꯅꯪꯒ ꯃꯔꯤ ꯂꯩꯅꯩ ꯍꯥꯏꯕ ꯑꯁꯤ ꯑꯩꯅꯁꯨ ꯈꯪꯏ꯫ ꯅꯪꯒꯤꯁꯨ ꯌꯦꯛꯅꯕ ꯀꯌꯥ ꯑꯃ ꯂꯩ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯐꯥꯔꯤꯕꯒꯤ ꯃꯔꯝꯗꯤ ꯅꯪꯅ ꯃꯔꯝ ꯑꯣꯏꯗꯨꯅꯅꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅꯗꯤ
ꯃꯈꯣꯏ ꯐꯥꯔꯤꯕ ꯑꯁꯤ ꯅꯪꯅꯅꯤ ꯍꯥꯏꯕ ꯀꯔꯤ ꯑꯃꯠꯇ ꯈꯪꯗꯦ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯅ ꯑꯩꯕꯨꯁꯨ ꯐꯥꯈ꯭ꯔꯕ ꯋꯥꯔꯤ ꯄꯨꯝꯕ ꯑꯁꯦꯡꯕ ꯂꯣꯏꯅ ꯑꯩꯅ ꯂꯤꯛ ꯑꯣꯏꯍꯟꯒꯅꯤ ꯃꯗꯨꯗꯒꯤ ꯅꯪꯁꯨ ꯑꯋꯥꯐꯝꯗ ꯑꯗꯨꯝ ꯇꯥꯒꯅꯤ ꯍꯥꯏꯔꯝꯃꯤ ꯃꯥꯏꯀꯦꯜꯅꯁꯨ ꯀ꯭ꯂꯕ ꯑꯗꯨꯗ ꯂꯩꯔꯤꯕ ꯀꯦꯃꯦꯔꯥ ꯑꯗꯨꯗ ꯃꯥꯒꯤ ꯃꯁꯛ ꯑꯗꯨ ꯁ꯭ꯀꯦꯟ ꯇꯧꯔꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯊꯤꯕ ꯃꯐꯝ ꯑꯁꯤꯗ ꯑꯦꯖꯦꯟꯠꯁꯤꯡ ꯑꯗꯨ ꯁꯣꯏꯗꯕꯤ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯈꯪꯉꯤ ꯍꯧꯖꯤꯛꯇꯤ ꯀꯃꯟꯒꯤ ꯃꯐꯝꯗꯁꯨ ꯃꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯅꯠꯇꯅ ꯑꯇꯣꯞꯄ ꯎꯄꯥꯏ ꯀꯔꯤ ꯑꯃꯠꯇ ꯂꯩꯔꯝꯗꯦ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯄꯦꯄꯔꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯔꯦꯗꯤ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯕꯣꯔꯗ ꯑꯗꯨ ꯃꯤꯅꯤꯠ 30ꯒꯤ ꯃꯇꯨꯡꯗ ꯆꯠꯀꯗꯕ ꯑꯣꯏꯔꯝꯃꯤ ꯃꯥꯏꯀꯦꯜ ꯑꯃꯗꯤ ꯖꯦꯁꯤ ꯃꯈꯣꯏ ꯑꯅꯤ ꯀ꯭ꯂꯕ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤꯅꯕ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗ ꯃꯦꯅꯥꯐꯣꯔꯠꯀꯤ ꯇꯤꯝ ꯑꯗꯨ ꯌꯧꯔꯛꯂꯝꯃꯤ ꯃꯁꯤꯗꯒꯤ ꯃꯥꯏꯀꯦꯜꯅ ꯌꯥꯝꯅ ꯍꯩꯅ ꯁꯤꯡꯅ ꯅꯨꯄꯥ ꯑꯃꯗꯒꯤ ꯅꯣꯡꯃꯩ ꯑꯗꯨ ꯃꯨꯟꯗꯨꯅ ꯅꯨꯄꯥ ꯑꯗꯨꯗ ꯅꯣꯡꯃꯩ ꯑꯗꯨꯅ ꯀꯥꯞꯂꯝꯃꯤ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗ ꯃ꯭ꯌꯨꯖꯤꯛ ꯌꯥꯝꯅ ꯀꯟꯅ ꯊꯥꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯣꯡꯃꯩꯒꯤ ꯃꯈꯣꯜ ꯑꯗꯨ ꯀꯅꯥ ꯑꯃꯠꯇꯅ ꯇꯥꯔꯝꯗꯦ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯃꯥꯏꯀꯦꯜꯅ ꯒ꯭ꯂꯥꯁ ꯑꯃꯕꯨ ꯃꯅꯤꯡ ꯊꯨꯒꯥꯏꯔꯕ ꯃꯇꯨꯡꯗ ꯒ꯭ꯂꯥꯁ ꯑꯀꯥꯏꯕ ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄ ꯃꯦꯅꯥꯐꯣꯔꯠꯀꯤ ꯅꯨꯄꯥ ꯑꯃꯕꯨꯁꯨ ꯍꯥꯠꯇꯣꯛꯂꯝꯃꯤ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯃꯥꯅ ꯑꯃꯨꯛ ꯅꯨꯄꯥ ꯑꯃꯕꯨ ꯍꯥꯠꯄ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯈꯪꯈꯤꯗꯨꯅ ꯀꯤꯔꯗꯨꯅ ꯀꯣꯏꯆꯦꯟ ꯆꯦꯟꯅꯔꯝꯃꯤ ꯃꯗꯨꯗꯒꯤ ꯃꯥꯏꯀꯦꯜ ꯑꯃꯗꯤ ꯖꯦꯁꯤ ꯃꯈꯣꯏ ꯑꯅꯤ ꯕꯥꯠꯔꯨꯝꯒꯤ ꯀꯣꯔꯤꯗꯣꯔꯔꯣꯝꯗ ꯆꯦꯜꯂꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗꯁꯨ ꯃꯦꯅꯥꯐꯣꯔꯠꯅ ꯊꯥꯔꯛꯈꯤꯕ ꯇꯤꯝ ꯑꯗꯨꯒꯤ ꯅꯨꯄꯥ ꯑꯃꯁꯨ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯅꯨꯄꯥ ꯑꯗꯨꯅ ꯃꯈꯣꯏꯗ ꯅꯣꯡꯃꯩꯁꯨ ꯀꯥꯞꯂꯛꯂꯝꯃꯤ ꯃꯥꯏꯀꯦꯜꯅ ꯅꯨꯄꯥ ꯑꯗꯨ ꯎꯗ꯭ꯔꯤꯉꯩ ꯀꯥꯟꯗ ꯖꯦꯁꯤꯕꯨ ꯃꯌꯥꯝ ꯃꯔꯛ ꯑꯗꯨꯗ ꯑꯃꯨꯛ ꯄꯨꯊꯣꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗ ꯃꯦꯅꯥꯐꯣꯔꯠꯅ ꯊꯥꯔꯛꯈꯤꯕ ꯇꯤꯝ ꯑꯗꯨꯅ ꯃꯥꯏꯀꯦꯜꯕꯨ ꯀꯣꯏꯁꯟꯗꯨꯅ ꯐꯖꯅ ꯐꯨꯔꯝꯃꯤ ꯖꯦꯁꯤꯅꯁꯨ ꯃꯥꯏꯀꯦꯜꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯍꯥꯏꯅ ꯆꯣꯡꯁꯜꯂꯛꯇꯨꯅ ꯅꯨꯄꯥ ꯑꯃꯗ ꯀꯣꯜꯂꯝꯃꯤ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯃꯅ ꯃꯥꯕꯨ ꯐꯨꯕꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯋꯥꯟꯊꯔꯝꯃꯤ ꯃꯥꯏꯀꯦꯜꯅ ꯅꯨꯄꯥ ꯑꯗꯨꯗ ꯌꯥꯝꯅ ꯊꯨꯅ ꯅꯣꯡꯃꯩꯅ ꯀꯥꯞꯄꯝꯃꯤ ꯃꯗꯨꯗꯒꯤ ꯃꯤꯌꯥꯝ ꯑꯗꯨ ꯀꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯆꯦꯜꯂꯝꯃꯤ ꯇꯟꯖꯥ ꯑꯗꯨꯗ ꯇꯤꯝ ꯑꯗꯨꯒꯤ ꯅꯨꯄꯥ ꯑꯃꯅ ꯖꯦꯁꯤꯕꯨ ꯐꯥꯗꯨꯅ ꯄꯨꯈꯤꯔꯝꯃꯤ ꯃꯥꯏꯀꯦꯜꯅ ꯑꯊꯔꯗ ꯀꯣꯜ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯀꯦꯃꯦꯔꯥ ꯑꯗꯨ ꯌꯦꯡꯗꯨꯅ ꯖꯦꯁꯤꯕꯨ ꯐꯥꯈꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯐꯣꯂꯣ ꯇꯧ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯐꯣꯟ ꯑꯗꯨꯒꯤ ꯃꯇꯦꯡꯅ ꯃꯍꯥꯛꯅ ꯃꯥꯏꯀꯦꯜꯗ ꯖꯦꯁꯤꯕꯨ ꯐꯥꯗꯨꯅ ꯄꯨꯈ꯭ꯔꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯂꯝꯕꯤ ꯑꯗꯨ ꯇꯥꯛꯂꯛꯏ ꯖꯦꯁꯤꯁꯨ ꯕꯦꯟ ꯑꯃꯗ ꯍꯥꯞꯆꯤꯟꯕ ꯃꯇꯝꯗ ꯔꯣꯕꯥꯔꯠꯀꯤ ꯇꯤꯝ ꯑꯗꯨꯁꯨ ꯃꯐꯝ ꯑꯁꯤꯗ ꯌꯧꯔꯛꯂꯝꯃꯤ ꯑꯗꯨꯒ ꯂꯝꯕꯤꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯅ ꯊꯤꯡꯖꯤꯜꯂꯝꯃꯤ ꯃꯥꯏꯀꯦꯜꯅꯗꯤ ꯂꯥꯛꯂꯤꯕꯁꯤꯡ ꯑꯗꯨꯕꯨꯁꯨ ꯌꯦꯛꯅꯕ ꯑꯣꯏꯅ ꯈꯟꯗꯨꯅ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯐꯨꯔꯝꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯈꯤꯔꯝꯃꯤ ꯕꯦꯟ ꯃꯅꯥꯛ ꯌꯧꯔꯛꯄ ꯃꯇꯝꯗ ꯃꯦꯅꯥꯐꯣꯔꯠꯀꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯃꯥꯕꯨ ꯀꯣꯏꯁꯤꯜꯂꯝꯃꯤ ꯃꯍꯥꯛꯅ ꯃꯤꯁꯤꯡ ꯑꯗꯨ ꯑꯃꯃꯝꯇ ꯑꯣꯏꯅ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯇꯣꯛꯂꯕ ꯃꯇꯨꯡꯗ ꯖꯦꯁꯤꯕꯨ ꯀꯜꯂꯝꯃꯤ ꯉꯁꯥꯏꯒꯤ ꯁ꯭ꯄꯦꯁꯤꯑꯦꯜ ꯑꯦꯖꯦꯟꯠ ꯑꯗꯨꯁꯨ ꯃꯐꯝ ꯑꯁꯤꯗ ꯌꯧꯔꯛꯄꯗꯒꯤ ꯖꯦꯁꯤ ꯑꯃꯗꯤ ꯃꯥꯏꯀꯦꯜ ꯃꯈꯣꯏ ꯑꯅꯤ ꯃꯐꯝ ꯑꯁꯤꯗ ꯈꯥꯝꯗꯨꯅ ꯂꯩꯔꯝꯕ ꯁ꯭ꯀꯨꯇꯤ ꯑꯃꯕꯨ ꯍꯨꯔꯥꯟꯗꯨꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯦꯟꯈꯤꯔꯝꯃꯤ ꯁꯃꯨꯗ꯭ꯔ ꯃꯄꯥꯟꯗ ꯁꯥꯕ ꯄ꯭ꯂꯦꯠꯐꯣꯔꯝ ꯑꯃꯗ ꯖꯦꯁꯤ ꯑꯗꯨ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ ꯃꯍꯥꯛ ꯃꯥꯏꯀꯦꯜ ꯌꯥꯎꯗꯅ ꯆꯠꯄ ꯄꯥꯝꯂꯝꯗꯦ ꯃꯗꯨꯗꯒꯤ ꯈꯪꯍꯧꯗꯅ ꯅꯣꯡꯃꯩ ꯀꯥꯞꯄꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯂꯝꯃꯤ ꯃꯥꯏꯀꯦꯜꯅ ꯖꯦꯁꯤꯕꯨ ꯕꯣꯠ ꯑꯃꯗ ꯏꯟꯊꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛ ꯁꯦꯐ ꯑꯣꯏꯅ ꯆꯠꯈꯤꯔꯝꯃꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯃꯥꯏꯀꯦꯜ ꯑꯃꯗꯤ ꯑꯦꯖꯦꯟꯠ ꯃꯈꯣꯏ ꯑꯅꯤ ꯅꯣꯡꯃꯩ ꯀꯟꯅ ꯀꯥꯞꯅꯔꯝꯃꯤ ꯅꯣꯡꯃꯩ ꯃꯔꯨ ꯂꯣꯏꯈꯤꯕꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯕ ꯑꯐꯪꯕ ꯄꯥꯏꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯌꯥꯝꯅ ꯇꯝꯊꯤꯕ ꯃꯑꯣꯡꯗ ꯐꯨꯅꯕ ꯍꯧꯔꯛꯂꯝꯃꯤ ꯑꯦꯖꯦꯟꯠ ꯑꯗꯨꯅ ꯐꯨꯅꯔꯛꯄ ꯃꯇꯝꯗ ꯃꯥꯏꯀꯦꯜꯒꯤ ꯃꯧꯈꯔꯤ ꯑꯗꯨ ꯆꯞꯇꯨꯅ ꯊꯝꯃꯝꯃꯤ ꯑꯗꯨꯕꯨ ꯃꯥꯏꯀꯦꯜꯅ ꯌꯥꯝꯅ ꯍꯩꯅ ꯁꯤꯡꯅ ꯅꯥꯟꯊꯣꯛꯂꯕ ꯃꯇꯨꯡꯗ ꯑꯦꯖꯦꯟꯠ ꯑꯗꯨꯕꯨ ꯐꯨꯕꯗꯒꯤ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯗꯒꯤ ꯃꯥꯏꯀꯦꯜꯅ ꯖꯣꯠꯀꯤ ꯆꯦꯟ ꯑꯗꯨ ꯖꯣꯠꯀꯤ ꯄꯥꯌꯦꯞ ꯑꯃꯗ ꯌꯦꯠꯁꯤꯟꯗꯨꯅ ꯑꯦꯖꯦꯟꯠ ꯑꯗꯨꯒꯤ ꯃꯀꯣꯛꯇ ꯊꯣꯝꯗꯠꯇꯨꯅ ꯍꯥꯠꯂꯝꯃꯤ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯃꯦꯅꯥꯐꯣꯔꯠꯀꯤ ꯆꯥꯎꯔꯕ ꯌꯨꯝ ꯑꯗꯨ ꯎꯠꯂꯛꯏ ꯃꯐꯝ ꯑꯗꯨꯗ ꯃꯦꯅꯥꯐꯣꯔꯠꯅ ꯊꯣꯡꯅꯥꯎꯗꯒꯤ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯃꯥꯒꯤ ꯒꯥꯔꯗ ꯑꯅꯤ ꯂꯩꯃꯥꯏꯗ ꯁꯤꯗꯨꯅ ꯇꯥꯔꯒ ꯂꯩꯔꯝꯂꯤꯕ ꯑꯗꯨ ꯎꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄ ꯃꯇꯝꯗ ꯃꯥꯏꯀꯦꯜ ꯑꯗꯨ ꯃꯥꯒꯤ ꯇꯨꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤ ꯕ꯭ꯂꯦꯛ ꯀꯥꯏꯠ ꯄ꯭ꯔꯣꯖꯦꯛꯀꯤ ꯃꯔꯝꯗ ꯃꯔꯩ ꯌꯦꯠꯅꯕ ꯍꯧꯔꯛꯏ ꯑꯗꯨꯒ ꯃꯥꯏꯀꯦꯜꯅ ꯃꯦꯅꯥꯐꯣꯔꯠꯄꯨ ꯃꯀꯣꯛꯇ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯂꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯊꯥ 3ꯒꯤ ꯃꯇꯨꯡꯗ ꯖꯦꯁꯤ ꯑꯁꯤ ꯁ꯭ꯄꯦꯟꯗ ꯃꯥꯒꯤ ꯑꯅꯧꯕ ꯄꯨꯟꯁꯤ ꯑꯃꯗ ꯍꯤꯡꯂꯝꯃꯤ ꯔꯣꯕꯥꯔꯠ ꯑꯃꯗꯤ ꯃꯥꯒꯤ ꯇꯤꯝꯅ ꯖꯦꯁꯤꯅ ꯂꯩꯔꯤꯕ ꯀꯦꯐꯦ ꯑꯁꯤꯗ ꯊꯦꯠꯂꯤꯕ ꯁꯔꯚꯤꯂꯦꯟꯁ ꯑꯁꯤꯗꯒꯤ ꯃꯥꯅ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤꯕꯨ ꯌꯦꯡꯂꯝꯃꯤ ꯃꯈꯣꯏꯅ ꯃꯥꯏꯀꯦꯜꯁꯨ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯈꯪꯉꯤ ꯖꯦꯁꯤ ꯑꯁꯤ ꯀꯦꯐꯦ ꯑꯃꯗ ꯐꯝꯗꯨꯅ ꯂꯥꯏꯔꯤꯛ ꯑꯃ ꯄꯥꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯀꯦꯃꯦꯔꯥ ꯑꯗꯨꯒꯤ ꯃꯃꯥꯏ ꯑꯗꯨ ꯃꯊꯛꯂꯣꯝꯗ ꯂꯩꯈꯠꯈꯤꯔꯝꯃꯤ ꯃꯗꯨꯗꯒꯤ ꯔꯣꯕꯥꯔꯠꯅ ꯖꯦꯁꯤ ꯑꯗꯨ ꯎꯕ ꯐꯪꯂꯝꯗꯦ ꯋꯦꯇ꯭ꯔꯦꯁ ꯑꯃꯅ ꯕꯦꯒ ꯑꯃ ꯄꯨꯔꯛꯇꯨꯅ ꯖꯦꯁꯤꯗ ꯄꯤꯔꯝꯃꯤ ꯖꯦꯁꯤꯅꯁꯨ ꯕꯦꯒ ꯑꯗꯨꯕꯨ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯕꯦꯒ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯦꯁꯀꯤ ꯄꯤꯁ ꯑꯃ ꯌꯥꯎꯔꯝꯃꯤ ꯃꯗꯨꯗꯒꯤ ꯖꯦꯁꯤꯅ ꯁꯣꯔꯣꯛꯀꯤ ꯋꯥꯡꯃꯔꯣꯝꯗ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯃꯥꯏꯀꯦꯜꯅ ꯃꯥꯕꯨ ꯂꯧꯕ ꯂꯥꯛꯂꯤꯕ ꯑꯗꯨ ꯎꯔꯝꯃꯤ
Asumna utlaba matungda movie asi matang swaida loisinkhirami. Ngasigi aigi movie explanation asida wahay wata soiba amadi asoi aran kaya marom ama yaurabasu mayamgi mafamda ngakpiu haiba wafam thamjari.